ꯑꯩ ꯊꯣꯛꯆꯔꯦ ꯉꯁꯤ ꯁꯨꯇꯤꯡꯁꯤꯗꯤ ꯇꯥꯏꯃꯣꯒꯤ ꯑꯦꯁꯤꯁꯇꯦꯟ ꯇꯥꯔꯦ ꯑꯩꯁꯦ ꯇꯧꯔꯨꯔꯦ ꯀꯩꯅꯣ ꯔꯤꯇꯁ ꯑꯩꯅ ꯇꯧꯔꯨꯏꯅꯦ ꯃꯌꯥꯝꯁꯦ ꯑꯗꯨ ꯃꯅꯤꯡꯒꯤ ꯃꯌꯥꯝꯁꯦ ꯇꯧꯒꯗꯧꯕ ꯑꯗꯨꯒꯤ ꯊꯣꯛꯆꯔꯛꯄꯅꯤ ꯃꯦꯀꯞ ꯂꯣꯏꯔꯦ ꯀꯥꯈꯠꯄꯤꯔꯣ ꯀꯥꯈꯠꯄꯤꯔꯣ ꯇꯨꯅꯤ ꯑꯗꯨ ꯀꯥꯈꯠꯂꯨꯔꯅꯨ ꯚ꯭ꯌꯨꯁꯤꯅ ꯁꯤꯒꯤ ꯚ꯭ꯌꯨꯅꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯚ꯭ꯌꯨꯁꯦ ꯃꯁꯤꯒꯤ ꯄꯛꯅꯥꯎꯁꯤꯗꯤ ꯑꯩꯈꯣꯏ 3 days ꯁꯨꯇꯤꯡ ꯇꯧꯒꯗꯧꯕ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯎꯠꯂꯦ ꯅꯣꯡꯁꯤꯗꯤ ꯊ꯭ꯔꯤ ꯗꯦꯖ ꯍꯣꯜ ꯇꯧꯔꯒ ꯁꯨꯇꯤꯡ ꯇꯧꯒꯗꯧꯕꯅꯦꯕ ꯔꯦꯀꯣꯔꯠ ꯇꯧꯔꯤꯀꯣ ꯆꯠꯂ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯦꯡꯁꯤ ꯚ꯭ꯌꯨꯁꯦ ꯅꯣꯡꯁꯦ ꯑꯃꯨꯛ ꯇꯧꯒꯦ ꯍꯧꯔꯦ चले आर्टिस्ट मगई से लोग फम ले तो भाई तो भाई धरा भी नहीं है कोई ꯆꯪꯉꯦ ꯁꯨꯇꯤꯡꯒꯤꯅ ꯌꯥꯗ꯭ꯔꯒꯗꯤ ꯊꯝꯃꯝꯗꯣꯏꯅꯤ
Sakto yun. Kayda? Si tamsa manggon mathakida. Nages samta. Makeup tawdrigay sakse yengawrose. Kaino? Hangamage. Ya, training. Kuha na tawag motovlog. This weather is Pilot. Motovlog to ito. Hore journey. Bazaarda Seishak edoin kananam yawarda sida college leire
hꯧꯔꯦꯗ ꯐꯖꯗ꯭ꯔꯥ ꯉꯝꯃꯤ ꯃꯅꯤꯡꯗ ꯂꯩꯁꯦ ꯌꯦꯡꯉꯨꯀꯣ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯎꯠꯂꯛꯀꯦꯕ ꯃꯅꯤꯡꯒꯤꯁꯦ ꯈ꯭ꯋꯥꯏ ꯐꯖꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩ ꯎꯠꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯍꯟꯗꯛ ꯌꯨꯝ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯣꯁꯦ ꯏꯪꯁꯨ ꯏꯪꯉꯦꯕ ꯃꯐꯝꯁꯦ ꯌꯥꯝꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯤ ꯀꯟꯗꯤꯁꯟꯁꯤ ꯑꯩꯈꯣꯏ ꯂꯧꯁꯦ ꯀꯕꯛ ꯑꯗꯨꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯔꯤ ꯈꯟꯕꯤꯒꯦ ꯑꯝꯇ ꯄꯥꯎꯗꯝꯕꯤꯌꯨ ꯂꯧꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯧ ꯂꯤꯡꯅꯔꯛꯄꯒꯤ ꯌꯥꯝ ꯋꯥꯡꯕꯗꯁꯨ ꯑꯣꯏꯗ꯭ꯔꯤꯅꯦꯕ ꯂꯧ ꯂꯤꯡꯕ ꯍꯧꯒꯠꯅꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯖꯕꯁꯤꯅ ꯃꯈꯜ ꯑꯃ ꯑꯗꯒꯤ ꯋꯥꯡꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯦꯞ ꯃꯄꯨꯡ ꯐꯥꯔꯛꯑꯀꯥꯟꯗ ꯐꯖꯕꯒꯤꯅ ꯃꯈꯜ ꯑꯃ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯨꯜꯂꯛꯑꯀꯥꯟꯗ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯣꯏꯔꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯈꯜ ꯑꯃꯃꯨꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯃꯥꯅꯦꯕ ꯇꯥꯏꯃꯤꯡꯁꯦ ꯁ꯭ꯇꯦꯖ 3-4 ꯊꯣꯛ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯐꯖꯔꯤꯕ ꯄꯣꯠꯁꯤꯗꯤ ꯁ꯭ꯇꯦꯖ ꯑꯃ ꯍꯧꯔꯛꯄꯒꯤ ꯁ꯭ꯇꯦꯖ ꯑꯣꯏꯗꯣꯏꯅꯦꯕ ꯌꯥꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯒꯁꯦ ꯏꯪ ꯂꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚ꯭ꯌꯨꯒꯁꯦ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇꯤ ꯐꯖꯔꯦ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯣ ꯑꯣꯖꯥ ꯑꯗꯨꯝ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯗꯅ ꯃꯁꯤꯗꯩꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯣꯡꯗꯣꯛꯅꯗꯅ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯐꯖꯕꯁꯤꯗꯀꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯆꯠꯇꯧꯔꯦ ꯍꯜꯂꯒꯦ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗꯤ ꯎꯔꯝꯃꯅꯤꯀꯣ ꯃꯐꯝꯗꯤ ꯌꯥꯝ ꯐꯖꯔꯕꯅꯦꯕ ꯑꯗꯨꯒ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯄꯅꯦꯗ ꯀꯩꯅꯣꯒꯤ ꯁꯨꯇꯤꯡ 3 days ꯇꯧꯒꯗꯧꯕ ꯑꯗꯨꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯧ ꯂꯥꯛꯑꯝꯕꯅꯦ ꯑꯗꯣ ꯍꯜꯂꯒꯦ ꯃꯐꯝꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯎꯠꯂꯛꯄꯗ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯛꯑꯅꯦꯕꯀꯣ ꯑꯩ ꯎꯠꯂꯛꯄꯗꯣ ꯑꯗꯨ ꯎꯠꯄꯗ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨ ꯃꯅꯤꯡꯗꯒꯤꯁꯨ ꯏꯁꯥ ꯌꯥꯎꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯕꯦꯡ ꯑꯗꯣ ꯐꯗꯤ ꯐꯖꯔꯕꯅꯦ ꯌꯥꯝꯅ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯔꯛ ꯌꯧꯔꯛꯑꯒ ꯃꯔꯛꯇ ꯐꯖꯕ ꯃꯌꯥꯝ ꯎꯠꯂꯛꯀꯦ ꯋꯥꯡꯉꯨ ꯌꯧꯔꯦ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯂꯝꯕꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯂꯝꯕꯤ ꯌꯥꯗ꯭ꯔꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯕꯤꯗꯤ ꯀ꯭ꯂꯣꯖ ꯇꯥꯔꯦ ꯋꯥꯡꯉꯨꯁꯦ
ꯌꯧꯁꯤꯜꯂꯛꯑꯦ ꯂꯣꯀꯦꯁꯟ ꯒꯦꯁ ꯍꯥꯎꯁ ꯑꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯛꯄꯒꯤ ꯁ꯭ꯀꯣꯠ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥ ꯑꯩꯗꯤ ꯀꯥꯏ ꯃꯐꯝ ꯃꯈꯥꯏꯗ ꯆꯥꯔꯛꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯃꯦꯗꯥꯝꯁꯦ ꯑꯩ ꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯣ ꯂꯥꯛꯑꯣ ꯁ꯭ꯔꯤꯌꯥ ꯁꯤ ꯒꯦꯁ ꯍꯥꯎꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯔꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯏ ꯔꯨꯝ ꯀꯩꯀꯥ ꯂꯣꯏ ꯁꯟꯗꯣꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯐꯪꯁꯟ ꯑꯣꯏꯔꯣ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯅꯤꯡꯕ ꯑꯣꯏꯔꯣ ꯁꯤ ꯂꯣꯏ ꯌꯥꯔꯕꯅꯦ ꯑꯗꯣ ꯐꯖꯕꯅꯤ ꯃꯐꯝꯗ ꯍꯥꯏꯕ ꯑꯌꯨꯛꯇꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯑꯌꯨꯛꯇ ꯁꯣꯝ ꯁꯥꯏꯠꯀꯤ ꯄꯨꯡꯃꯝ ꯃꯝꯃꯤꯁꯦ ꯆꯤꯡ ꯂꯣꯏ ꯀꯣꯏꯔꯤꯅꯦꯕꯀꯣ ꯌꯥꯝ ꯅꯛꯄꯅꯦꯕ ꯁꯤꯅꯗꯤ ꯎꯗ꯭ꯔꯦ ꯌꯧꯔꯦ ꯃꯌꯥꯝ ꯃꯝꯃꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯐꯖꯅ ꯎꯠꯂꯛꯀꯦ ꯐꯗꯤ ꯐꯖꯕꯅꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤ ꯌꯧꯕ ꯄꯨꯡꯃꯝ ꯃꯝꯃꯦ ꯑꯩꯈꯣꯏ ꯀꯤꯠꯆꯟ ꯇꯣꯡꯉꯥꯜꯂꯦ ꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯅ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯧꯔꯦ ꯍꯦꯜꯄꯔ ꯑꯗꯨ ꯍꯪꯉꯝꯕꯅꯤꯅꯦ ꯀꯩꯅꯣꯅ ꯍꯤꯟꯖꯥꯡꯁꯦ ꯌꯦꯡꯉꯣ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯔꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯆꯨꯗꯤ ꯊꯥꯛꯇ꯭ꯔꯤ ꯌꯥꯝꯗꯤ ꯐꯖꯔꯦ ꯑꯩꯒꯤ ꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯃꯅꯝꯁꯨ ꯐꯖꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯔꯗꯔ ꯂꯧꯔꯤꯀꯣ ꯆꯥꯛꯄꯥꯎ ꯂꯥꯛꯑꯦ ꯆꯥꯛ ꯉꯥꯏꯅꯔꯤꯕ ꯃꯌꯥꯝꯅꯤ ꯍꯤꯟꯖꯥꯡ ꯂꯩꯔꯦ